Assalamu alaikum warahmatullahi wabarakatuh. Mapuna hukubul tawbina ba amal adugi fikar di dil da mapubu chat hallaga net pui khalas tawraga nafsabu pak tawbaduni nafsabu pak tawbaduni. Mapuna kubul tawbina ba amal adugi fikar di dil da mapubu chat hallaga net pui khalas tawraga nafsabu pak tawbaduni nafsabu pak tawbaduni. Nafsabu pak tawdrabadi kanaba lairaroi hairida mapuna yabiba oirasanu nangi aigi amal se mapuna yabiba oirasanu nangi aigi amal se. Nafsabu pak tawbaduni nafsabu pak tawdrabadi kanaba lairaroi hairida mapuna yabiba oirasanu nangi aigi amal se nangi aigi amal se nangi aigi amal se. Mikuk khuding kauribado nangi mapu achaubada kokpiyu haijariba kokpiba ngamba mapuna nijaba kubul tawbina ba fikar adubu inja horasi Muhammad ki ummat aikhoina Muhammad ki ummat aikhoina. Mipum khuding kauribado mikuk khuding kauribado nangi mapu achaubada kokpiyu haijariba kokpiba ngamba mapuna nijaba kubul tawbina ba fikar adubu inja horasi Muhammad ki ummat aikhoina Muhammad ki ummat aikhoina. Mapuna kubul tawbina ba amal adugi fikar di dil da mapubu chat hallaga net pui khalas tawraga nafsabu pak tawbaduni nafsabu pak tawdrabadi kanaba lairaroi hairida mapuna yabiba oirasanu nangi aigi amal se nangi aigi amal se. Mapugi yathang inbanadi mapugi marup oiganida dunyaga marup sabanadi shaitangi marup oigani. Mapugi yathang inbanadi mapugi marup oiganida dunyaga marup sabanadi shaitangi marup oigani. Shaitangi marup sem khrabadi mang batare do hasarda shaitangi marup sem khrabadi mang batare do hasarda mang batare do hasarda. Hashar giya mangba marupti dunya gi thabak tale lagani kan bangam laroi hasarda kan bangam laroi hasarda. Hashar giya mangba marupti dunya gi thabak ta kal lagani kan bangam laroi hasarda kan bangam laroi hasarda. Hashar giya mangba marupti dunya gi thabak ta le lagani kan bangam laroi hasarda kan bangam laroi hasarda. Mai giya jap adudagi kannanaba upai thihaurasi mapugi hukum do illasida apangba ummat oidanaba mapugi hukum do illasida apangba ummat oidanaba. Kan bangam laroi hasarda dunya gi thabak ta le lagani hashar gi amangba marupti mai gi ajab adudagi kannanaba upai thihaurasi mapugi hukum do illasida apangba ummat oidanaba apangba ummat oidanaba apangba ummat oidanaba. Akal suwangli insan na jiba punamak adudagi angakpa khusem sing puthokhibani angakpa khusem sing puthokhibani. Akal suwangli insan na jiba punamak adudagi amangakpa khusem sing puthokhibani angakpa khusem sing puthokhibani. Khalifa oina sem khibana Allah gi ibadat talel haudraba pumnamak aremba oirugani pumnamak aremba oirugani kanaba karisu phangloida. Khalifa oina sem khibana Allah gi ibadat talel haudraba pumnamak aremba oiragani kanaba karisu phanglaroida kanaba karisu phanglaroida. Mapuna kubul tawbina ba amal adugi fikar di dil da mapubu chat hallaga net pui khalas tawraga nafsabu pak tawbaduni nafsabu pak tawdrabadi kanaba lairoi hairida mapuna yabiba oirasanu nangi aigi amal se nangi aigi amal se nangi aigi amal se nangi aigi amal se. Khuda Hafiz.